Maharaj Narshing ki chamaga humputaraga humdoi Suba Mapok Kumol Palan Pangthokpaga Loinna Chief Minister and Biren Luchingduna Heikat Leikat Tamkhre Ipai pusingna ngak yolaga kalamba leibakni Makhoibu ikai kumnaba utuna ima leibakpu mikha pondana amato oina hingminnanaba aikhoigi thodangni haina Chief Minister and Biren Singhna phongdokhre Wafam asing asi State Archaeology Department of Art and Culture na ngasi kanglada pangthokkiba Maharaj Narshing ge chamaga humfutaraga humdoirak Suba death anniversary da athoiba mithunglen gi warol piraduna phongdokkibani Mahakna makha tana hai Maharaj Narshing ge death anniversary ase pikna chamna tawrami adubu kumna khanaduna lebak amada mama mapa puwari masak khangdaba nainaraga ikai khumnadaba jati oina thanade aikhoigidi hingliba lairiba sing ase Narsinga Gambir Singha Hera Chandrana thoklamdrabadi ngasigi Manipur khunai asi leiramgadra haibagi wakhal adu ngasigi mirol da pinaba laknariba ngasigi mirolna miyam ase Loinna kauthoklaga modern world da chatkiba drug da Iran da Loinna chatkibana chaos leirakli Khwaidagi maru oina achauba thodang laukhiba Narsinga Hera Chandragi murti hapam thoi khanduna lengak asina lakpagi makhoi anigi murti Kanchipurda Gambir Singhagi khubam manakta hapkhre haina phongdokhe Mahakna makha tana hai chahi taret khuntakpada lebak amabu muthatke haiduna honaramba tamthiba mihat tudagi genocide tudagi hinglaklaba furupni ekhoi madu kaufam thokte madunani ekhoi apikpa furup ojarabasu ekhoi unity ama sagatpa tangai fade ningthi turel tamna awat tanthokhiba mafam aduda ipa ipusingna tawramba thabak singdu ikai khumnaba utuna Narsinga Maharaj ki achauba murti ama semgatkhre athubada sangaragani Aikhoi ki lengak asi questionable oidre kanagumba furup amatana Manipur bu kiningai leitre ngasi ki Manipur amasung hayeng ki Manipur gi furup singdi sagai ethnic park ta hapre madugi mathakta haujik lairiba furup asita natana mingmanaba furup changsilaktuna aikhoi bu dominate toge haibadudi kaidongai da yaba ngamloi haina Chief Minister and Birenna phongdokhe Ubiramani Maharaj Gambir Singh gi da Narshing Maharaj ka Hera Chandra statue yorumde koi government se laksabde koina khwaidagi maru eba men part bokibadi Maharaj Narshing Maharaj ni sacrifice okhiba kathokhiba aduga Hera Chandra moyani gi simurti hapam thoina aina koina munna khanara mudunga da Kanchipurda leiba Maharaj Gambir Singh gi magi mafam da Narshing Maharaj ne aduga Hera Chandra Anigi statue hapoge koi saigi tarpon katna leikatna Mapok ki warol piraduna RDPR and Mahot Minister Yumnam Kent Kremchan Singhna phongdokhibada Manipur gi leimaida thokiba kaufodraba ningtamba Manipur ama piramba Maharaj Narshing ge chamaga humputara humdoi Suba death anniversary pangthokpa asida apen bafawi manglam chatta lairamba luchingba singna lebak asigi damak tawramba khathokpa sing kaufam thokte Bharata Manipurna tinkraba matung Manipur gi chingtam gi gap lairamiba karigino luchingba singna apunba Manipur sagatpa karigi ngamdribano adubu CM Birenna laibak asi palakpadagi santi leiba leibak oiduna pomnamak amato oina punsinba ngamle haina phongdokhe Bharata Manipurna pullaba matungda Manipurna chenga wadik tamgidi achoba maleng misi karigino sini Democracy salaba matungda matam ki political leaders induna Manipur gi laiba jati mayam sigi apun basakta mama sagat pa soiba de gi sini thamjini gi haugiba chaitaru honorable chief minister and Biren single Singba BJ sigi perachida tela matam sida ban blockade toramba adi tongan ba social adi kano singi NGO singi adugumba demand man mayam adu table da phamaga tan bisalaga shanti oi baleba ama peratana hadak haugiba sangai festival da lakiba covid ki matung da lakiba tourist kano singje adu ki matik mamang dani lakpai heli Sige thauram gi saruk ama oina Chief Minister and Birenna amadi miyoi kayana Maharaj Narshing gi manglem dal hei leikatuna ikai khomnaba utke Loinna guard of honor amadi gun salute pk Makha tarakpada nungjeng pukrida and Birenna athaubagi mafamda tarpan katke Imphal city fauduna cheliba Nambul turelda amot akai amadi fatta haudi thada basing
ꯐꯥꯅꯕ Chief Minister N. Birenna ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯀꯪꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕ Chief Minister N. Birenna ꯍꯥꯏꯈꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯐꯥꯒꯟꯕꯅꯤ, ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯊꯥꯗꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯎꯔꯦ꯫ ꯃꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯖꯤꯛ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯐꯠꯇꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯊꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯁꯤꯚꯤꯜ ꯄꯨꯂꯤꯁꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯃꯅꯥꯛ ꯅꯛꯄꯁꯤꯡꯗꯁꯨ CCTVꯁꯤꯡ ꯄꯥꯜꯂꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩ ꯐꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯋꯥꯔꯨꯅꯨꯀꯣ, ꯑꯩꯁꯦ ꯈꯔꯁꯨ ꯐꯥꯒꯟꯕꯅꯤ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯅꯨꯡꯗꯥꯡ ꯑꯃꯝꯕꯗ ꯀꯥꯔꯗ ꯄꯨꯔ ꯂꯥꯛꯑꯒ और ऑक्टोदा पूरा लागा पोत खाता बला आपस में सेक्शन व्यू को फारा नहीं सिविल द पुलिस थादो थांगरने को मतलब सेक्शन व्यू में उरेंज दा बन नो नोड ला लागा लंघा ब कार तोंग का हे वॉकिंग जेट पर सारा लागा लंघर में हम याव नहीं बा मदो जी CCTV पालगा फाव है ना इमो सा फाव होरो अदुगा खबर मनी सेंटोलो जेल दे थमनो आई मतुंग द सुमाइना आई टुरेंस दे लंघा जररोय